Jiribam ki Durgapur Lamtai Khunou da ngasi nongalamdai da bom Pokhaihalambada thoudok aduda Chenabasing Pung kunmarigi Manungda mari leinaba shingna phaba ngamdrabadi asigi kuntragi ayuk Pung taruktagi Jiribam district da Pung kunmarigi total Shutdown Laothoklagani haina Jiri Development Organization ki President Dewan na chekshin thamlakli ngasi Jiri Development Organization JDO Jiri Imam Mairapaibi apunba lob jimpal Jiri apunba khunai chawkhat lob jokelamadi United Jiri Youth League UJYL na sinduna pangthokiba paugi mifam amada wafam asi fongdokladuna mahangna hai ngasi ayuk anganba pung aniga minute kuntrarom tabada lamtai khunou da leiba hawbam manikumar gi dukanda bom pokhaikiba asiga tharaga lamtai khunou da thokiba pamdaba thoudok asi mari subani maramaduna thawong asida Chenabasing pung kunmari gi manungda mari leinaba singna puthoktuna logi matung ina chairak pigadabani hainasu mahna makha taki ꯑꯩꯈꯣꯏ ꯖꯤꯔꯤꯗ ꯂꯩꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯡꯁꯤꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯁꯥꯎꯕ ꯃꯌꯥꯝ ꯑꯃ ꯄꯣꯛꯅꯔꯦ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯁꯥꯎꯕ ꯃꯌꯥꯝꯁꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤ ꯐꯥꯗꯔꯒ ꯁꯨꯝ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯅ ꯐꯥꯗꯔ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯔꯥꯡꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯒꯤꯗꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯐꯥꯗꯕ ꯄ꯭ꯔꯖꯥꯁꯤꯡꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯨ ꯄ꯭ꯔꯖꯥꯁꯤꯡꯅ ꯀꯌꯥ ꯇꯥꯕꯤꯗ꯭ꯔꯦ ꯇꯥꯕꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯄꯨꯡ ꯀꯨꯟꯃꯔꯤꯒꯤ ꯃꯅꯨꯡꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯐꯥꯔꯒ ꯃꯇꯨꯡꯗ ꯊꯤꯗꯣꯛꯄꯤꯗꯨꯅ ꯐꯥꯔꯀꯥꯟꯗ ꯗꯟꯗꯤ ꯄꯤꯕꯤꯒꯗꯕꯅꯤ ꯄꯤꯔꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯇꯥꯡ 30ꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 6ꯇꯒꯤ ꯇꯥꯡ 38ꯒꯤ ꯄꯨꯡ 6 ꯐꯥꯎꯗ ꯇꯣꯇꯦꯜ 24 hour ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯑꯩꯈꯣꯏ ꯇꯧꯖꯔꯒꯅꯤ ꯍꯥꯏꯔꯤꯕ ꯐꯥꯗ꯭ꯔꯒꯗꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯑꯗꯨꯒ ꯆꯤꯡꯒꯤ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡꯅ ꯇꯝꯗ ꯄꯣꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯃꯁꯤꯗ ꯊꯣꯛꯂꯛꯄ ꯗꯥꯏꯇ ꯈꯨꯗꯤꯡꯃꯛ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯔꯤꯁꯤꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯂꯧꯖꯔꯔꯣꯏ